Chongangna remote control gi aeroplane Saduna mai Pakna Paihanba Ngamkhre hit signature surveillance drone Saduna state force da mateng pangane Albert sizinaba yadre haina scrap ta hundoklaba gari gi parts sing sizinaduna electric ke bike e-bike Saduna puthokraba Albert sarang themna handak nauna amuk Chonggang thermocol na remote control gi aeroplane Saduna mai Pakna Paihanba Ngamkhre Manipur Institute of Technology MIT da Computer Engineering ge ahum suba semester tamliba masagi chahi taraga nipan khakta ngairiba yamna nahawiriba Albert sarangthem wangkhai thambal khongdagi sarangthem ibocha maitei amasung sarangthem ongbe tarakesori ani ge machanupa ne Albert na nauna Saduna puthokliba lithium ion battery na chalaiba remote control gi aeroplane asi gram chatruk lomlum me insi tara sangi loina na insi nifuga mga pa Aeroplane asibu sabada sangliba masak mathumsing ase laibada Chawrangna lupa lising taruk muksang khihai aeroplane ase MAH-2200 ball 11.1 ge 3S cell na chalaiva ne hai diba battery ase full charge tawbada chawrangna pung ani rom change loina na full charge tawraba matong aeroplane ase minute nifuga mga rom paiba ngamme aeroplane asida kilo ball 1013t 12,000 RPM at 12 volt ge motor sizinare hai deba aeroplane asida 9J servo ane 30 ampere gi electronic speed controller ama de receiver ama yaure haujik maki oina meter satret ke radius phawbada yamna stable oina paiba ngamme asigumba drone plane asibu Saduna puthokliba Albert sarang themga akhanana unaduna wari sanabada mahakna hai mahakna yamna piklingai matamdagi hauna electronics ki waiba polam sing sidok sadokuna sanaba yamna pamna haurakhe class 5 6 tablingai matamdagi hauna school na sinba science exhibition kaya dasu saruk yadunu lakhe adubu makok mathang tarakpadi yauki de masigi matong class 10 karakpa matamdagi makhal makha kaya ge sanapot sing Saduna sizinaba haurakhe asumna polam kaya marum sarakpadage handak electric bike ama mai pakna puthokpa ngamkhraba matong remote control gi aeroplane ase saningbagi wakhal phawrakhibane mahakna hai remote control gi aeroplane saribage mapungoiba pandam ase hit signature surveillance drone ama semlaga Manipur police ki thabak thauramda mateng pangngingbadage ne handak prototype oina tha ahum lomchangna sariba remote control ge plane asida chawrangna lupa lising taruk lomchang khe adubu hit surveillance camera na chingba haplaga sagadoriba plane adu de chawrangna lupa lising yangkhai phawbadi changlaba yai maki aeroplane asi hogjikte yamna stable oina paihanba amade ningthina control tawba ngamlei makata na hena lumba polam phawba puba ngamnaba sisinariba motor asi khara chawkhana ba honaga ne makata na su makhal makha kaya ge polam puthoktuna technology gi mathamasida Manipur miyam ge kananaba amade khudong chana ba hona khiga ne hawjik su electric vehicle sabagi project aduda startup apply taunaba matam ngai de karigumba madu mai pakpa tarabade Manipur da yamna ahongba mamalda electric ki gari puthoktuna miyamda phanganna bohnagani hainasu bahagna makhata na phongdokhe panba yai Albert na mamangda puthokiba electric vehicle adu Manipur lainga ke transport department na fawba sakhang biduna tongan ba exhibition kayada puthoktuna utkhiba laikhrabane Chahi nauriba naha asina thawai haksang yauna hona zariba sida laingak amadi mari lainaba singna ahenba mijeng changbiduna maikai sumna pubi haurabade state asigi mamal naidraba lanama oigane asigumba khutsa haiba lamdam asigi naha sing asibo laingak na thidokbiduna makhoibu makha taba ngaklo pibinaba akhanaba thoksel kaya hawdokpirabade technology gi lamda atai atopa state singdage tadaba lamdam ama nongmadi soidan oirakane Aroibada tabiriba pumnamakpo thagatjare